लांथोक्सरी साइंस मैगजीन ngasi thoramda thamjari space jang kayana prithibibu saturn gi ringum oisilakpagi phibam lakpa carbon dioxide gas tagi semba polypropylene amadi elder u sizinaraga pamlo ubagi kanaba haibasigi matangda Gwalior da leiba ITM University gi Soil Science and Agricultural Chemistry School of Agriculture da Assistant Professor oina leiba Dr. Sagol Sem Kalidas Singh ga ekoi gi mihut Laishram Singh sang lakpaga unaduna wari saba Space jang kayana prithibibu Saturn gi ringum koisilakpagi phibam lakpa Prithibigi ising nungshit amadi leivak leihauda pamdaba pochak singna motsilakpa haibadi pollution na oihanba awaba sing mayukna duna miyamgi hakselda nungnangningai oiba phibam amada aikoi hingli thokaningdaba pamdaba thodok sing thokli amaromdana amuk aikoina hakthengna mayukna rudrabasu Prithibigi mathakta leiriba ahangba shundrangi mafam singdasu sizinaba yadraba space jang kayana motsilakli haibadi mafam sidasu pollution thokli Ngasidagi chahi humphumari gi mamang Inglising machamapal yankai taretani Prithibigi ihan hanba artificial satellite Sputnik 1 na sundrangda kaphatkibadu masiga loinana ahangba atiyada miyoibagi khutsemgi potsakna tungsinba hokre Bharat ki oinasu ahanba khutsemgi satellite Aryabhata Inglising chamapal humputara mangada maipakna kaphatkraba matungda hauzik fawbada chaurakna satellite chamakun henna thagatkre Malemgi leibak kayanasu hiram kayada sizinanaba masa masagi satellite sing ahangba atiyada thagatnarakli United States ki University of Utah da leiba researchers singna phongdoklakpagi matung ina prithibigi akoibada sundrangda leiriba sizinaba yadraba satellite sing amadi spacecraft kayagi maset makai sing asuki matik leikhre madudi karigumba yochabi gi technology ama sizinaduna pulap punsinba matamda Saturn gi akoibada leiriba ringum makoina prithibi asi question yagani hari European Space Agency na phongdoklakpagi matung ina chaurakna mapung mari faraba samu lisingama chamagi arumba oigadaba sizinaba yadraba space debris million chama humputarana prithibigi akoibada paiduna leiri hairi masigi manungda mahausagi oiba meteoroid singsu yauri asigumba phibam asibu aikoina space pollution haina koba yai sizinaba yadraba satellite kaya makoidagi thoklakpa maset makai sing amadi atei polam singbu punna space junk natragana space debris hairga khangnei US ki Department of Defense amadi NASA gi Orbital Debris Program Office na asigumba prithibibu koishiliba space debris sing asigi akuppa warolgi record thamli Space debris sing asi metric ton lising taret chamanga romgi arumba oire amadi million cham humputara rom oigadaba posak sing asigi manungda chaurakna posak lising ani chahum lomdi softball amadagi hena chawbadagi horaga apikpa masit makai kaya amasu yauri makoina pungda mile lising tara taret chamanga gi ayangba khongjel da paiduna leiri aduna asigumba posak sing asina aerospace travel da chawna apanba mu oirakadori Asigumba space debris sing asina astronaut sing International Space Station sing amadi hauzik mathau pangthokliba prithibibu koiduna leiriba satellite sing dasu apanba pirakpa yai khudam oina handakta chahi asigi November tarik 15 da International Space Station amagi astronaut taret yadraba satellite amadagi paithorapa oigani haina thajaba khongjel yangna paisilakpa space junk machet amana Shokhandanabagi transportation spacecraft manungda masa kanjananba leiba takhi matamgi matung inayam khalakliba space jangsing asi khara amadi mahusagi oiba thawongna manghanba ngami tauduna leiba space jangsingbu makha thangba hena thaba nungsitki leirolda singsinduna chahi kharagi manungda sakthektuna masa mathanta manghanjakhibasu yawi adubu masi matam pumnamakta thokpa thawongdi natte Nungsitta carbon dioxide ki chang hena yaurukpana nungsit ki mathak thangba leirol asi kungbagi chang hantharpadagi thawong asida akaiba pirakpa yai chaurakna chahida space debris sanidagi chamri phawba prithibi tamna paisilakli
chahi asigi haugalakpada US ki Falcon 9 launch vehicle gi saruk khara prithvi tamna paisilakpada nungsit ki leirol da saruk khara chakthokhraba matungda feet 5 sangba vehicle asigi saruk ama Washington state ki farmhouse amada tasilakhi space debris singna maram oiraga maruoina aerospace travel da karamba matamda kari khudong thiba thokpa yabage haiba ngamde aduna space pollution asi laksinana ba thabaksu changsinnarakle European Space Agency na suicide robot Space Claw koba ama Englishingani kun mangada thagatuna space jangsing asibu khomjilaga prithvi gi nungsit ki leirol da pusilaktuna sakthek hanana ba hotnari adubu asigumba European Space Agency na paikhalakadoriba thabak asida US ki University of Utah gi mechanical engineer amadi researcher Jack Abbott na phongdokliba wafamdi ayangba khongjel amaga loinana ayambana ungduna leiriba space jangsing asibu khomjinana ba honabada robotic arm sing attack akai thokani amadi maduna space jangsing masing yamkhalaknabagi machak oigani haibasini aduna atopa pambai ama oina space jangsing asibu magnet haibadi yochabi sizinaraga dhatu nataba non metallic oiba maset makai fawba khomjin bangamgani haina abatna phongdokli Maki wafamasi chahi asigi October da Journal Nature da phongdokladuna hai eddy current ki matengna metal amadi non metal gi space jangsingbu khomjin bangamgani metallic oiba space jangsingbu di yochabina irailaina adumak khomjin bangamgani aduga non metallic oiba space jangsingsu khongjel yangna ungduna leiba maramna makoigi akoibada electricity puthui aduna aungba yochabi ama manakta pushilakpa matamda eddy current thokanduna puthokliba magnetic field asigi matengna space jangsing asibu khomjin bangamgani haina abatna phongdokli matau asumna prithvi gi singsinbagi sakti wangmada leikraba space jangsingbu khomjinduna manghanna bapambai ama puthurukli researcher Jack Abbott na phongdokhiba wafamdi Saturn graha gi akoibada leitengduna leiriba apakpa ring sing asidi un rock amadi cosmic dust na semani adubu prithvi gi oirakadoriba ring asidi yadraba satellite sing rocket amadi atai space collision gi atek akai singna oigadori hairi malem gi leipak kayana space technology gi lamda kumang yangsin basina space pollution thokananabagi maram amasu oiri Maraksida Malemgi Senjau Paiba Mioi Karanadi Masa Masagi Space Station Amadi Lanai Commercial Satellite Fawba Thamnana Bohonarakli Aduna Space Pollution di Adumak Makhatana Thuklakigani Masidani Researcher Jack Abbott na Saturn Grahagi Ringum Prithvigisu Space Jangna Semba Ring Leiraklagani Hairibasi Carbon dioxide gas tigi semba polypropylene US ki Illinois de leiba biotechnology company Lanza Tech amadi California gi carbon transformation company 12 anina punna sangsinba khongjing amada carbon dioxide gas pu propylene da onthoknana ba thabak paikhat pa hokre polypropylene asi maruoina medical equipment sing haibadi syringe amadi IV bag na sing ba sabada amadi furniture items sing textile automotive bottle gi makhumna singba donena atei numit khudingi sizinaba potlam kaya sabada sizinai company ani asina changshiliba khongjang asina polypropylene sanabagi damakta fossil fuel oriba petrochemical sizinabagi mahuta carbon dioxide gas amadi ising sizinaduna propylene puthokna bahonari carbon dioxide gas amadi ising sizinaduna puthokliba polypropylene asi hanagi mahausadagi sathaduna laklaba petrochemicals sizinaduna semba polypropylene ga chapmanaba magun cheli hari karigumba malemgi oina hauzik petrochemicals tagi sariba propylene asi carbon dioxide tagi semba propylene na mahut silabadi atmosphere da carbon dioxide gas thadurupagi chang asi chahida million ton satret natragana masigi mathakta hanthanba ngamgani haina 12 company ki chief scientific officer Dr. Itosa Kepna phongdokli company ani asigi pungbana tawribasi technology ani ni carbon transformation technology amadi pollution to products technology haibadi carbon compound amabu atopa sakmanadaba carbon compound amada onthokpa aduga pamdaba amot akai pollutant singbu afaba pothok oina onthokpa asini petrochemical sizinabagi chang hantarabanina nungsita carbon dioxide ki chang wangkhalakpadagi oirakliba climate emergency asi thengnabada mateng oigani
loinana leinungda leiriba fossil resource pu kanba ngamgani maramaduna malemgi aying asagi khal kaihandana thamnabagidamata carbon transformation solution asi tangai phadaba ama oire haina Dr. Ito Sakepna makatana phongdokli Aroibada thamjari Aldar u sizinarga pamlau ubagi kanaba haibasigi matangda Gwalior da leiba ITM University gi Soil Science and Agricultural Chemistry School of Agriculture da Assistant Professor oina leiriba Dr. Sagul Sem Kalidas Singha aikoi gi mihut Laishram Singh Sang lakpaga unaduna wari saba Malem gi mafam kayada leiriba miyoi singna mayhorol matamdagi howna chatharakpa lau pathap singhi manungda zoom cultivation pamlau uba haina khangnariba si amani alder based zoom cultivation haibadi alder u sizinarga pamlau uba masigi kanaba haiba hiram sigi matangda khananaba hoje khoigi studio da lengsinduna leiriba si Gwalior da leiba ITM University gi Soil Science and Agricultural Chemistry School of Agriculture da Assistant Professor in leiriba Dr. Sagul Sem Kalidas Singh ni ahan mokta do jabu taram nokchari oza zoom cultivation pamlo uba masigi matang da sanction ringai mangoina na hodok poina oza gi samlapa biodata thamsi karamba school college da tamai aduga PhD na karai waida tawrakpa haibana jingba singa si thambio Class 10 jai tawal ningom de leiba Evergill Flower School dagi pass tawre andagi class 12 china Pencher Abraham Higher Secondary Education tawal wa mata dal leiba masidagi pass tawjare aduga matungda aise BSc Agriculture jina ICNB Galwal University Uttarakhand de leiba masidagi pass tawre adugi matungda MSc Agriculture in Soil Science and Agriculture Chemistry da College of Post Graduation Barapani Meghalaya da leiba haiba college hoi CU Imphal gi makha da leiba college ni dagi aise MSc Agri pass tawre aigi MSc thesis se Indian Society of Soil Science Pusa New Delhi na best thesis award pebire aigi MSc ki thesis da ina no innovative oiba technology mapatwe seedling root diff in phosphorus management in rice ana masidai the third international symposium on rice in global health Tohoku University Japan dagi aise young investigator award pebire adugi matungda aise PhD je forestry da ID soil science da Forest Research Institute Dehradun da aise PhD phangjare aigi research center na Rainforest Research Institute Jorat Assam dagine aigi PhD da khoigi elder based zoom cultivation ji ki matang da aina PhD tawjarapane aiba research gi matang da for World Congress on Agroforestry 2019 da Montpellier France da presenter oina sponsor tawbire aduga aise du da present tawre hoi duga koina zoom cultivation pamlo uba ina khangnari base masi kari karamba makhalgi lau pathapno aduga malemgi karamba mafam singda hairiba lau pathap asi practice tawi have to thami zoom cultivation je koigi malemgi mafam da hairagadi Amazon rainforest hariba jaga sidu tawe aduga African gi country khara da su tawe aduga maruina koigi South Asia including Northeast India do sida ayambana sigi jaga tawe aduga India gi mafam amada Odisha da su masi keno se pangtwe zoom cultivation haibse pamlo uba hair ga zoom koi maite ron da khangnai masi crop cultivation tawbse koigi singi lamda forest ki jaga ama kathalaba matungda November to December so winter season da forest jaga ama clean tawrani adui matungda tha ani kangalaba matungda se koigi nong lakringai matam April to March da mai thadoni adegi maduda pangauba utwai singduna soil fertile hoile adu matungda crop cultivation tawe adu crop cultivation tawu se sahi amadagi ani phawo tawe adu matungda hari jaga je lehau pharaktraba matungda huntuame adu atopa jaga amada honga chale adegi de smai tawga mathang honga ga chapajina hanagi mapam da lakpase hanba ugi jaga amada lakibisi masibu zoom cycle har ga jukangne kandegi cropping phase hari gasina crop thariba matam haibandi kokto matungda saigi jaga da crop thariba matam 1 year ogera 2 year ogera masi cropping phase har kangnai adu matungda fellow phase hari basina saigi huntu ama matungda forest regeneration tarokpa matam je atopa jaga da salga matungda sigi matungji da saigi lehuriba forest regeneration tarokani sigi matam je fellow phase hari haina su kangnai koigi ramdam manipur gi chingi lamdam da su zoom cultivation pamlo ubase ngallingai matamdagi uduna laklabani adu pamlo ubase
masida thengnariba khudong chadabasing masida thengnariba problemsing ase masidi kari kari no thammi maruaina akoigi hojikse missing henkala na hairiba ngasai gi zoom cycle ase tenjale maramdi missing henkala na akoigi sinjak mayam dakar ore aduga lamdi limited resource ne maduna zoom cycle ase tenjala na akoigi forest regeneration je mapung phana tawbangamde aduna akoigi manipur da nearly chahi ani degin chahi manga pabu ki zoom cycle je report tawba yawe aduna sumaina zoom cycle tenjala paji matam ji da problem ma am thole samna harabada akoigi soil erosion andagi low infiltration rate haibadi akoigi nong tarba matung da akoigi pambi gi matra sing na akoigi ising je chupsalo go je chupsalo gi chang je handare haidi forest phajana regeneration tawdrabani na aduna plain area da khandak yam tuina koina ising chawbugi samasya myama mayong nari bese masina ju maram aso maram amane plus flood ka thoi je khangau na ising chaw thoi je adui matung da koigi soil do infiltrate oire siju maroi ba mane aduga maroi na koigi lamlaki sa use sing da ju yamna problem pire masina losses of biodiversity ha batare masina adu hariba mayam se karigumba koina ngasai gi zoom cycle se 15 to 20 years thambangamba oiragadi sumba problem mayam se thoande haipatare andu hojik yamkhalaiba missing china ba festival oidre haipatare hoi haibadi zoom cycle do normally 15 to 20 years oibado 2-3 years ta handara anina fully regenerate tawdring aida amona mu farming tawbudai mai soil fertility handaba dai soil erosion thokpa asina singba problem maya je lakpane ado hariba problem sing ase masi koknaba masi thenganaba khoina kari kari pambai di lai habdo thambiyo ahanbada khoina khangbi ga dawse khoigi singilamda agriculture haiba sina pamlo uba haiba sina mogi di backbone ne sina taba topa payam ta leite haiba tare huji aduna pelo leng tenjala aga ju koi manage to butai kari karamba pambai sujinaraga kamai tongna solve to bo ya ya habisi koi thi butai ado nitrogen fixation ngamba yamna thuna hoba ngamba plan koigi elder gumba wandegi koigi yongsak sina koigi leguminous plant ne asugumba plant se zoom area da introduce to wada dakarle moina soil fertility manage to ngamane amasung koigi soil nutrient cycling da kanaba microbial community kar legi haibadi rhizobium gumba andegi post fertilizing bacteria gumba andegi plant growth promoting bacteria gumba makoi gumba je sijinaraga zoom area da introduce to ba madakarle ado hariba microbes singje koigi market ta pangiba koigi plain area da sijinariba microbes sigadi yamna kenagani haina ine kanjai maramdi zoom da di tongamba scenario amani hariba jaga do zoom cultivation tongna bidong ta mai thadok to ruibani aduna pra sterilize to wai tare jaga je adu early succession hai tare early colonize to bongamba chugumba kanaba mai khallaba matungda koina bio fertilizer oina sema matungda sijinaragadi amado yamtin effective oigani haina ina kanjai pamlo ubada koina thengnaba problem sing ase masidagi koknaba pambai sing sigi manungda ama oiriba alder based zoom cultivation haibdi alder u sijinaraga pamlo ubase masigi matangda ni ojana maroina research tawraibase adu alder haibase kari karamba makhalgi u no aduga alder se sijinaraga pamlo ubagi thabakse masidi karamna chathaga dawribano thammi elder u haribase khoi maitai ronda pareng hariga su kangnai aduga nagamista raipo hariga su kangna bane antagi hariba uze northeastern India da haibadi Nepal dagi koigi Southeast Asia even Thailand pawada sigi jaga sida hobangame ado hariba u ase koigi 200 meter dagina 2000 meter wangba minchi level da hobangame ado u sida koigi Frankia haina koigi Actinomycetes microorganism ama yauri masina nuksita yauba nitrogen ase phabangame aduga haroina pambi da pi aduga pambi masamang na haibadi elder trees na host plant hai tadre mana khoigi Frankia ji hingnaba gidamakta carbohydrate na singba pi ado khoigi ani ji relation je symbiosis hare ga jukangnai akoi chamane khoigi leguminous plant ga rhizobium ga leinari ba mari tu ga chamane ado karigumba khoina masigi u ase pamlo u da sijinaragadi chamna khoigi traditional zoom cycle da say 10 to 20 years da ngamba nutrient return je madi 4 to 5 year zoom cycle da ngamme haina hoigi evidence ka phangba su yaukre alder u sijinaraga pamlo u base
ꯃꯁꯤꯒꯤ ꯂꯧꯎ ꯄꯊꯥꯞꯁꯦ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯁꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ. ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ, ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯍꯥꯏꯕ ꯑꯃꯒ ꯑꯗꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯍꯥꯏꯕ ꯑꯃꯒ ꯑꯦꯜꯗꯔꯋꯦꯁ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯁꯦ. ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛꯇꯔ ꯑꯃꯗ ꯍꯥꯏꯕꯗꯤ ꯄꯔꯤ ꯑꯃꯗ ꯄꯥꯝꯕꯤ 84ꯗꯒꯤꯅ 100 ꯅꯝꯕꯔ ꯑꯣꯐ ꯇ꯭ꯔꯤꯁꯦ ꯊꯥꯒꯅꯤ, ꯑꯗꯒꯤ 10 ꯃꯤꯇꯔ ꯏꯟꯇꯨ 10 ꯃꯤꯇꯔ ꯁ꯭ꯄꯦꯁꯤꯡꯗ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯎ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 8ꯇꯒꯤ 9 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯔ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ 2 to 3 ꯃꯤꯇꯔ ꯍꯥꯏꯠꯇ ꯀꯛꯊꯠꯂꯒꯅꯤ. ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯌꯥꯝ ꯑꯃ ꯂꯣꯡꯉꯛꯀꯅꯤ. ꯃꯁꯥ ꯂꯣꯡꯉꯛꯏꯕ ꯃꯁꯥꯁꯤꯗ ꯑꯣꯡꯂꯤ 2 ꯃꯁꯥ 2 ꯑꯍꯨꯝ ꯐꯥꯎꯕ ꯈꯥꯛꯑꯒ ꯊꯝꯒꯅꯦꯕ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯁꯦ ꯍꯧꯕ ꯌꯥꯔꯦ, ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌू ꯇꯧꯕ ꯌꯥꯔꯦ. ꯑꯗꯩꯗꯤ ꯃꯊꯪ ꯆꯍꯤ ꯑꯣꯜꯂꯛꯄ ꯆꯍꯤ 2ꯗꯒꯤ 3 ꯑꯣꯜꯂꯛꯄ ꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯁꯥ 2ꯗꯒꯤ 3ꯁꯦ ꯐꯖꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒꯅꯤ. ꯑꯗꯒꯤ ꯃꯈꯣꯏꯅ ꯃꯁꯥꯁꯤꯡ ꯑꯁꯤ ꯀꯛꯊꯠꯂꯒꯅꯤ. ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡꯁꯦ ꯃꯩ ꯊꯥꯗꯣꯛꯑꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯐꯪꯉꯛꯄ ꯎꯠ ꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯅ ꯀ꯭ꯔꯣꯞ ꯀꯜꯇꯤꯚꯦꯁꯟꯁꯦ ꯆꯠꯊꯒꯅꯤ. ꯑꯗꯨꯒ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯕꯗ ꯊꯦꯡꯅꯖꯔꯛꯄ ꯑꯃꯅ ꯃꯩ ꯊꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯦꯜꯗꯔ ꯇ꯭ꯔꯤꯁꯦ ꯁꯤꯒꯤ ꯃꯈꯣꯡꯁꯤꯗꯒꯤꯅꯦ ꯃꯩ ꯊꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯊꯦꯡꯅꯖꯩ. ꯅꯥꯏꯇ꯭ꯔꯣꯖꯦꯟ, ꯐꯣꯁꯐꯔꯁ, ꯏꯚꯟ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯍꯦꯟꯅ ꯔꯤꯂꯤꯁ ꯇꯧꯔꯛꯑꯦ. ꯍꯥꯏꯔꯤꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯊꯥꯕ ꯀ꯭ꯔꯣꯞꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯗ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯟꯅꯍꯜꯂꯦ. ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯑꯁꯦ ꯆꯍꯤ 2ꯗꯒꯤꯅ 3 ꯐꯥꯎꯕꯗ ꯃꯈꯥ ꯆꯠꯊꯒꯅꯤ. ꯑꯗꯨꯒ ꯑꯣꯖꯥꯅ PhD ꯇꯧꯔꯛꯄꯁꯦ ꯃꯁꯤꯒꯤ PhD ꯊꯦꯁꯤꯁꯁꯤꯗꯤ ꯀꯔꯤꯅꯣ, ꯑꯗꯨꯒ ꯊꯦꯁꯤꯁꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ. ꯑꯩꯒꯤ ꯊꯦꯁꯤꯁꯁꯤꯒꯤ ꯇꯥꯏꯇꯜꯁꯤ ꯏꯚꯣꯂꯨꯁꯟ ꯑꯣꯐ ꯁꯣꯏꯜ ꯀꯥꯔꯕꯣꯟ, ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯦꯟ ꯗ ꯐꯣꯁꯐꯔꯁ ꯏꯟ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯟ ꯗ ꯑꯦꯜꯗꯔꯋꯦꯁ ꯖꯨꯝ ꯑꯦꯒ꯭ꯔꯣ ꯏꯀꯣꯁꯤꯁꯇꯦꯝ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯊꯦꯁꯤꯁꯁꯤꯒꯤ ꯇꯥꯏꯇꯜ ꯑꯁꯤꯅ. ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯔꯤꯁꯔꯁ ꯑꯁꯤꯗ ꯌꯦꯡꯉꯤꯕꯁꯦ ꯑꯦꯜꯗꯔꯋꯦꯁ ꯖꯨꯝꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯖꯨꯝꯒ ꯑꯅꯤꯒꯤ ꯀꯝꯄꯦꯔꯤꯖꯟꯁꯤꯅꯦ. ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜ ꯀꯥꯔꯕꯣꯟ, ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯐꯣꯁꯐꯔꯁ ꯃꯁꯤꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯁꯥꯏꯀ꯭ꯂꯤꯡ, ꯃꯁꯤꯒꯤ ꯕꯥꯏꯑꯣꯃꯥꯁ ꯄ꯭ꯔꯣꯗꯛꯁꯟ ꯅꯆꯤꯡꯕ ꯑꯃꯗꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯗꯒꯤ ꯏꯟꯖꯥꯏꯝ ꯑꯦꯛꯇꯤꯚꯤꯇꯤꯁ ꯁꯤꯅꯆꯤꯡꯕ ꯑꯅꯤꯁꯤꯒꯤ ꯀꯝꯄꯦꯔꯤꯖꯟꯗꯣ ꯑꯩꯅ ꯄ꯭ꯔꯨꯞ ꯇꯧꯕꯅꯦ. ꯑꯗꯨꯒ ꯑꯣꯖꯥꯅ ꯀꯨꯏꯅ ꯔꯤꯁꯔꯁ ꯇꯧꯔꯛꯄꯁꯦ ꯃꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯂꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯜꯗꯔꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯜꯗꯔ ꯎ ꯁꯤꯖꯤꯟꯅꯔꯒ ꯄꯥꯝꯂꯧ ꯎꯕꯁꯦ ꯃꯁꯤꯗ ꯈꯦꯠꯅꯔꯤꯕ, ꯍꯥꯏꯗꯤ ꯄꯥꯝꯂꯧ ꯎꯕ ꯃꯈꯜ ꯑꯅꯤꯁꯦ ꯃꯁꯤꯗ ꯈꯦꯠꯅꯔꯤꯕ ꯑꯗꯨꯒ ꯑꯜꯗꯔ ꯎ ꯁꯤꯖꯤꯟꯅꯔꯒ ꯄꯥꯝꯂꯧ ꯎꯕꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯍꯥꯏꯅ ꯑꯣꯖꯥꯅ ꯃꯔꯨꯑꯣꯏꯅ ꯔꯤꯁꯔꯁ ꯇꯧꯔꯤꯕꯅꯤ. ꯑꯗꯣ ꯃꯁꯤꯒꯤ ꯔꯤꯁꯔꯁ ꯇꯧꯕꯁꯦ ꯀꯔꯝꯅ ꯔꯤꯁꯔꯁꯁꯤꯗꯤ ꯆꯠꯊꯕꯤꯈꯤ? ꯔꯤꯁꯔꯁꯁꯤꯗ ꯑꯣꯖꯥꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯦꯊꯣꯗꯣꯂꯣꯖꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯀꯔꯤꯅꯣ, ꯑꯗꯨꯒ ꯑꯣꯖꯥꯅ ꯐꯣꯂꯣ ꯇꯧꯈꯤꯕ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡꯁꯦ ꯃꯁꯤꯗꯤ ꯀꯔꯤ ꯀꯔꯤꯅꯣ? ꯁꯣꯏꯜ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯌꯥꯎꯔꯤꯕ ꯀꯥꯔꯕꯟ, ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯐꯣꯁꯐꯣꯔꯁꯁꯦ ꯃꯁꯤꯒꯤ ꯆꯥꯡ ꯑꯣꯟꯕ ꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯕꯁꯦ ꯃꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗꯤ ꯀꯔꯝꯅ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ. ꯑꯦꯜꯗꯔꯋꯦꯁ ꯖꯨꯝ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯅꯤꯁꯤꯒꯤ ꯀꯝꯄꯦꯔꯤꯖꯟꯒꯤꯗꯃꯛꯇ ꯑꯩꯅ ꯖꯨꯝ ꯁꯥꯏꯀꯜ 3 ꯆꯨꯁ ꯇꯧꯋꯦ. 2, 4 and 8 year. ꯆꯞ ꯃꯥꯟꯅꯕ ꯖꯨꯝ ꯁꯥꯏꯀꯜꯅꯤ ꯑꯦꯜꯗꯔꯋꯦꯁꯇꯁꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯁꯤꯁꯨ. ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯣꯏꯜ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯌꯥꯎꯕ ꯁꯣꯏꯜ ꯀꯥꯔꯕꯣꯟ, ꯅꯥꯏꯇ꯭ꯔꯣꯖꯦꯟ, ꯑꯗꯒꯤ ꯑꯦꯚꯥꯏꯂꯦꯕꯜ ꯐꯣꯁꯐꯔꯁ, ꯑꯗꯒꯤ pH, electrical conductivity, soil chemical kaya ama aina analysis tawe. Aduga nutrient cycling potential yengnabagidamaktadi soil phosphatase enzyme, dehydrogenase enzyme, microbial biomass, carbon asingba yenge. Ado hariba analysis mayam se aina aigi research center da Rainforest Research Center da mogi laboratory da aina analysis tawjaki. Adugi matungda aina experiment ani kadang set up tawe pot gamla sizinaraga experiment tawba ama amadi field experiment da haidi jagadu da chalaga experiment ama ju tawki. Ahanbada treatment ahum kadang aina sizinajai hariba ngasai aina mamang da panjakiba zoom cultivation dagi isolate tawrakpa biofertilizer khara sizinaraga adagi amana elderly biomass haitare ngasai gi usigi mana sizinaraga ama adagi animaksi punjalaga ama masi treatment ahum je punjalaga aina experiment ama set up tawe pot gamla da ama adui matung da field experiment da ama hariba experiments da aina ahanbada friends bin thai adugi matung da rice haidi koi phau thai aduga makoi gi pothok amadi makoi na tharingai matam da lebak lehauk da hongakpa nutrientsing analysis tawe ayangna overall comparison da elderweight zoom cultivation sina pot experiment amadi field experiment da ahen ba ujai aduga result da elderweight zoom cultivation gi 2-year zoom cycles na koi gi traditional gi 8-year zoom cycle da gi he na mahi marong amadi overall comparison da superiority oi ba yang na thengna je.
लोइसलक्पजिदा ओजादै खंजनिंगिसे अल्डर उ सिजिनरगा पामलौ उबसे मसे अखोइगी इरमदम मणिपुरदा तौब्रा अदुगा हारिबा लौ पथाब असि लमदम असिदा यामना सक्सेसफुली माइ पाकना तौबगी ओइथोकपा याबा प्रोस्पेक्ट से मसे क्याम चाउना लई थंबि हारिबा एल्डर उ असे अखोइगी मणिपुरगी चिंगी लमदा लोइनमुक फंगे अदुबु जुम कल्टिवेशन द सिजनबदी उखुलदा अयांगना सर्वे अमा चलु मतमदा थेंगनाजे अदो सिस्टेमेटिकली मैनेज तौबदी नते मकोइना हायरपा मतमदा उ असिगी मकोंगदा थाबा क्रॉपसिंग दी यामना फै हाइनबदी रिपोर्ट पदि तौवे मोइना अदुना अतमाइना सिजनबा हाइबा तारे अदुगा सिस्टेमेटिकली एल्डर बेस जुम कल्टिवेशन अखोइगी कोनोमादा लेहौरिबा सुमाइनबदी सिजनद्री अदु हाइरिबा सिस्टेम अजे मणिपुर की एग्रीकल्चर डिपार्टमेंट अदगी आईसीआर अदगी सीएयू इम्फाल हारिबा मखोइ मयामसिना प्रमोट तौबिरगदी हारिबा कोइगी मणिपुरदा मसिगी लहु पतापसे चिंगी लमदा चथरगदी यामना फगनी हाना खंजे एक्सपर्ट सिंगना हारिबा कोनोमा विलेज दा एस्टैब्लिश तौरिबा एल्डर बेस जुम कल्टिवेशन असे विजिट तौ हनिंगे अदुगी मतुंगदा मणिपुरदा फजन इम्प्लीमेंट तौनबा हारिबा कोनोमा विलेज असे इंडिया की फास्ट ग्रीन विलेज आइना सुखंगने अल्डर उ सिजनरगा पामलो उबगी कानाबा हाइबसिगी मतंगदा ग्वालियर द लेबा ITM यूनिवर्सिटी की सॉइल साइंस एंड एग्रीकल्चरल केमिस्ट्री स्कूल ऑफ एग्रीकल्चर दा असिस्टेंट प्रोफेसर ओइना लेरिबा डॉक्टर सगुल सेम कालिदास सिंगा अखोइगी मिहुत लाइश्रम सिंगसांग लाकपगा उनदुना वारी साबा सि ताहन जखिबगा लोइनना ngasi oinadi Science Magazine lanthoksaba matang asida loizari mathang leibak pokpa numit ki pungpham asimaktada amuk fangbigani Science Magazine